Good morning. Ngasi se ai video macha am khatang share tor ke ko video se amna share to bodi ngam ra hana gi dumai na ko ado si se khoina chahi horok pa se dum to biu ko chahi horok pa se da tang ama da taw gera tang manga da taw gera tang tara da taw gera ko dum ama dai da ga tor sum ya ba jane dum hari chahi hek horok pa se da ko hogol ko dam ai gi target ama kari ama di soidan lei gani na handak chahi se ai sima to ba sumaina earn to ba na traga si to ba ko pa adu du na hari ai gi hona ba dum ma lei jare adu ga plus hai tare ko hari aina pami ba aina khali ba poto sam ꯏꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯁꯨ ꯑꯗꯨꯃꯥꯏꯅꯁꯨ ꯈꯔ ꯌꯥꯏꯀꯣ ꯑꯗꯨ ꯏꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯂꯩꯅꯀꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯌꯨꯝꯗ ꯇꯧꯕ ꯌꯥꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯅꯨꯄꯤꯉꯩꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯌꯨꯝꯗ ꯇꯧꯕ ꯌꯥꯕ ꯍꯥꯏꯔ ꯅꯨꯡꯇꯤꯒꯤꯕꯨꯗꯤ ꯅꯠꯇꯕꯀꯣ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯤꯀꯣ ꯍꯥꯏꯗꯤ ꯑꯀꯛꯅꯅ ꯍꯥꯏꯗꯤ ꯁꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯕ ꯌꯥꯕ ꯈꯣꯠꯄ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯁꯤꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯍꯥꯟꯕꯗꯀꯣ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯀꯟꯁꯜꯇꯦꯁꯟꯁ ꯂꯥꯛꯄꯗ ꯑꯗꯨꯝ ꯑꯩ ꯁꯦꯌꯔ ꯇꯧꯋꯦꯀꯣ ꯕ꯭ꯂꯣꯀꯦꯖꯦꯁ ꯌꯥꯝꯅ ꯂꯩꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯂꯣꯀꯦꯖꯦꯁ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄꯩꯁꯥꯒꯤ ꯕ꯭ꯂꯣꯀꯦꯖꯦꯁ ꯈꯛꯇꯪ ꯅꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡꯒꯤꯗ ꯄꯟꯕꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯊꯕꯛꯇ ꯄꯟꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯗꯕ ꯈꯣꯠꯇꯕ ꯑꯗꯨ ꯍꯥꯏꯗꯤ ꯕ꯭ꯂꯣꯛꯅꯦꯕ ꯁꯤꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯗꯤ ꯑꯣꯕꯁꯇ꯭ꯔꯛꯁꯟꯁꯦ ꯌꯥꯝ ꯂꯩꯕꯗꯣ ꯑꯃꯀꯣ ꯑꯗꯨꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯈꯛꯇꯪꯒꯤ ꯅꯠꯇꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯏꯃꯨꯡꯗ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯍꯣꯜ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯗꯤ ꯑꯅꯥꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯁꯤꯁꯤꯃ ꯍꯥꯏꯐꯦꯠꯇꯪ ꯇꯧꯃꯤꯟꯅꯁꯦꯀꯣ ꯑꯩꯅ ꯁꯤꯗ ꯆꯦꯒ ꯀꯩꯅꯣꯒ ꯑꯩꯈꯣꯏꯅ ꯄꯦꯄꯔꯒ ꯑꯩ ꯄꯦꯟꯒ ꯁꯤꯖꯤꯟꯅꯁꯦ ꯍꯥꯏꯗꯤ ꯗꯤꯔꯦꯛꯁꯟ ꯑꯃ ꯍꯥꯏꯐꯦꯠꯇꯪ ꯇꯥꯛꯀꯦ ꯇꯧꯅꯤꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯗꯣ ꯗꯤꯔꯦꯛꯁꯟꯁꯦꯀꯣ ꯁꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯀꯩꯅꯣ ꯇꯧꯒꯦꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯛꯑꯦꯀꯣ ꯑꯗꯨꯝ ꯀꯥꯕꯛ ꯀꯥꯕꯛ ꯁꯥꯕꯛ ꯁꯤꯁꯦ ꯑꯩꯒꯤ ꯌꯨꯝꯅꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯩꯒꯤ ꯌꯨꯝꯅꯦꯅ ꯈꯜꯂꯁꯦ ꯁꯤ ꯃꯌꯥꯏꯁꯤꯗ ꯂꯦꯞꯄꯒꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯌꯥꯏꯁꯤꯗ ꯀꯥ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯂꯩ ꯈꯣꯠꯂꯦꯅꯁꯨ ꯈꯜꯂꯁꯦꯕ ꯃꯌꯥꯏꯁꯤꯗ ꯂꯦꯞꯄꯒ ꯀꯣꯝꯄꯥꯁ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯀꯣꯝꯄꯥꯁ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯋꯦꯁ ꯗꯤꯔꯦꯛꯁꯟꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉꯣꯕ ꯁꯥꯎꯠꯁꯤꯗ ꯂꯩꯔꯦꯀꯣ ꯋꯦꯁꯁꯤꯗ ꯂꯩꯔꯦꯀꯣ ꯁꯥꯎꯠ ꯋꯦꯁ ꯗꯤꯔꯦꯛꯁꯟ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯀꯥꯔꯛꯁꯦ ꯇꯥꯗꯣꯏꯅꯦꯕ ꯁꯤ ꯀꯥꯔꯛꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯂꯥꯏꯟꯊꯧ ꯂꯥꯏꯃꯔꯦꯟꯕꯨꯗꯤ ꯊꯝꯃꯦꯀꯣ ꯂꯥꯏꯟꯊꯧ ꯂꯥꯏꯃꯔꯦꯟ ꯊꯝꯕꯗꯣ ꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯗꯨꯛ ꯊꯥꯕ ꯈꯣꯠꯄ ꯑꯗꯨꯕꯨꯗꯤ ꯇꯧꯖꯔꯦꯅꯀꯣ ꯑꯗꯨꯒ ꯁꯤꯗꯩ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯁꯥꯏ ꯃꯄꯥꯒꯨꯝꯕꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯒꯤ ꯑꯦꯛꯖꯦꯛꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯂꯩꯖꯈ꯭ꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯖꯔꯦ ꯁꯥꯎꯠ ꯋꯦꯁ ꯗꯤꯔꯦꯛꯁꯟꯁꯤꯗ ꯃꯩ ꯑꯃ ꯊꯥꯟꯕꯤꯌꯣꯕ ꯑꯦꯚ꯭ꯔꯤ ꯐ꯭ꯔꯥꯏꯗꯦ ꯀꯣ ꯑꯦꯚ꯭ꯔꯤ ꯐ꯭ꯔꯥꯏꯗꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏ ꯇꯥꯔꯦꯀꯣ ꯏꯔꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯩ ꯑꯃ ꯊꯥꯟꯕꯤꯌꯣ ꯑꯇꯩ ꯅꯨꯃꯤꯠꯇ ꯊꯥꯟꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯇꯩ ꯅꯨꯃꯤꯠꯇ ꯉꯁꯥꯏꯒꯤ ꯗꯨꯛ ꯊꯥꯕ ꯈꯣꯠꯄ ꯑꯗꯨ ꯑꯩꯒꯤ ꯅꯣꯔꯃꯦꯂꯤ ꯔꯨꯇꯤꯟꯗꯨꯃꯗꯤ ꯂꯩꯖꯔꯦꯅꯀꯣ ꯑꯗꯣ ꯁꯤꯗ ꯌꯨꯝ ꯃꯥꯡꯉ ꯊꯥꯟꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯁꯟꯁ ꯑꯃꯨꯛ ꯍꯪꯉꯅꯤꯀꯣ ꯌꯨꯝ ꯃꯥꯡꯉꯗꯤ ꯗꯨꯛ ꯊꯥꯅꯗꯦꯅ ꯊꯥꯟꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯍꯛꯆꯥꯡ ꯁꯦꯡꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣꯀꯣ ꯑꯗꯨ ꯍꯥꯏꯗꯤ ꯍꯪꯉꯛꯄ ꯌꯥꯝ ꯀꯣꯏꯁꯟ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯔꯤꯄꯤꯠ ꯇꯧꯔꯤꯁꯦ ꯍꯥꯏ ꯇꯥꯔꯦ ꯁꯤꯗ ꯑꯗꯨꯅ ꯁꯥꯎꯠ ꯋꯦꯁ ꯗꯤꯔꯦꯛꯁꯟꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ ꯑꯃꯨꯛ ꯀꯣꯏꯁꯟꯁꯨ ꯍꯪꯉꯛꯀꯅꯤꯕ ꯂꯦꯞꯄꯣ ꯁꯥꯎꯠ ꯃꯈꯥ ꯂꯩꯔꯦꯀꯣ ꯃꯅꯤꯡ ꯂꯩꯔꯦꯀோ ꯑꯗꯩ ꯁꯥꯎꯠꯁꯤꯗ ꯃꯈꯥ ꯂꯩꯔꯦ ꯃꯅꯤꯡ ꯂꯩꯔꯦ ꯑꯗꯨꯒꯤ ꯁꯤꯒꯤ ꯀꯥꯔꯛꯁꯤꯗꯅꯦꯕ ꯑꯗꯣ ꯑꯩꯅ ꯀ꯭ꯂꯤꯌꯔꯂꯤ ꯁꯤꯗꯁꯨ ꯍꯥꯏꯐꯦꯠ ꯏꯒꯦꯀꯣ ꯁꯥꯎꯠ ꯋꯦꯁ ꯑꯩꯒꯤ ꯂꯩꯔꯤꯕ ꯖꯒꯥꯗꯣꯀꯣ ꯍꯥꯏꯗꯤ ꯁꯥꯎꯠ ꯋꯦꯁꯀꯤ ꯗꯥꯏꯔꯦꯛꯁꯟꯁꯤꯗꯀꯣ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯃꯩ ꯊꯥꯟꯒꯗꯕ ꯑꯦꯚ꯭ꯔꯤ ꯐ꯭ꯔꯥꯏꯗꯦꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯐꯖꯅ ꯇꯧꯕꯤꯌꯨꯀꯣ ꯁꯤꯁꯦ ꯑꯗꯣ ꯊꯥꯟꯒꯗꯕ ꯃꯩꯁꯤꯅ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯅꯣꯔꯃꯦꯂꯤ ꯍꯥꯏꯗꯤ ꯗꯨꯞ ꯀꯦꯟꯗꯜꯁ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯄꯔꯒꯤ ꯗꯤꯄꯛꯁꯦ ꯍꯥꯏ ꯇꯥꯔꯦꯀꯣ ꯀꯣꯄꯔꯒꯤ ꯗꯤꯄꯛꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅ ꯑꯩꯈꯣꯏꯅ ꯘꯤꯗꯣ ꯐꯔꯛ ꯇꯥꯏ ꯈꯣꯠꯂꯦꯅ ꯈꯜꯂꯦ ꯁꯨꯝ ꯃꯆꯥ ꯃꯆꯥ ꯌꯥꯝ ꯊꯣꯛꯄꯅꯦꯀꯣ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯔꯦꯗꯤꯃꯦꯗ ꯊꯣꯛꯄ ꯂꯩꯕꯅꯦꯕ ꯀꯩꯅꯣꯅ ꯍꯥꯏ ꯇꯥꯔꯦꯀꯣ ꯘꯤꯅ ꯇꯧꯕ ꯁꯤꯁꯦ ꯍꯥꯞꯄꯒꯀꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯁꯥꯎꯠ ꯋꯦꯁ ꯗꯤꯔꯦꯛꯁꯟꯁꯤꯗ ꯁꯤꯃ ꯇꯧꯕꯤꯌꯨꯀꯣ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯕ꯭ꯂꯣꯛ ꯂꯩꯕ ꯈꯣꯠꯄ ꯏꯃꯨꯡꯒꯤ ꯀꯔꯤꯒꯤ ꯀꯔꯥꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯐꯅꯕꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯤꯡ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯋꯔꯛ ꯄ꯭लेꯁ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯩꯒꯤ ꯋꯔꯛ ꯄ꯭लेꯁꯁꯦ ꯉꯁꯥꯏꯒꯤ ꯑꯩ ꯗꯨꯀꯥꯟ ꯐꯝꯕꯅꯤ ꯈꯪꯗꯦ ꯑꯩꯗꯣ ꯑꯃꯨꯛꯀ ꯍꯥꯏꯗꯤ ꯋꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯁꯨꯝ ꯂꯩꯅꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯥꯏꯗꯤ ꯌꯨꯝꯗꯩ ꯐꯝꯅ ꯍꯥꯏ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯃꯌꯥꯝꯅ ꯁꯄꯣꯁ ꯑꯩ ꯇꯦꯕꯜꯗ ꯍꯥꯏ ꯇꯥꯔꯦ ꯑꯩꯒꯤ ꯋꯔꯛ ꯄ꯭लेꯁꯅꯦ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯁꯤꯗ ꯀꯟꯁꯜꯇꯦꯁꯟꯁ ꯇꯧꯔꯦ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯔꯤꯁꯦ ꯑꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠꯁꯦꯀꯣ ꯁꯦꯂꯦꯅꯥꯏꯠ ꯕꯣꯜ ꯂꯧꯅꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯕꯣꯜ ꯂꯧꯗꯕ ꯂꯩꯇꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯣꯜꯔꯦꯗꯤ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠꯀꯨꯝꯕ ꯂꯧꯔꯦꯅ ꯑꯃꯨꯛ ꯂꯩꯅꯗꯅꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠꯁꯤꯒꯤ ꯃꯊꯛꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯒꯗꯕꯁꯦ ꯍꯥꯏ ꯇꯥꯔꯦ ꯕꯣꯜ ꯂꯣꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯩ ꯁꯦꯂꯦꯅꯥꯏꯠ ꯕꯣꯜꯅꯦꯅ ꯈꯜꯂꯁꯦꯕꯁꯦ ꯁꯦꯂꯦꯅꯥꯏꯠ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦꯕ ꯇꯥꯔꯒꯗꯤ ꯁꯦꯂꯦꯅꯥꯏꯠ ꯉꯁꯥꯏꯒꯤ ꯕꯣꯜ ꯂꯩꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯊꯝꯃꯦꯅꯀꯣ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯍꯥꯞꯀꯗꯕꯁꯦ ꯀꯩꯅꯣ ꯄꯥꯏꯔꯦꯠꯀꯨꯝꯕ ꯃꯆꯥ ꯑꯃ ꯍꯥꯞꯄꯣꯀꯣ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯍꯥꯏꯌꯦꯁ ꯀꯔꯦꯟꯁꯤꯅ ꯍꯥꯏꯔꯁꯤꯅꯀꯣ ꯈꯔ ꯆꯥꯎꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯒꯤ ꯍꯥꯏꯗꯤ ꯍꯥꯏꯌꯦꯁ ꯀꯔꯦꯟꯁꯤ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ 500ꯁꯦ ꯑꯣꯏꯔꯅꯤꯀꯣ 500 ꯃꯊꯛꯇꯤ ꯂꯩꯇ꯭ꯔꯦ ꯂꯤꯁꯤꯡ ꯆꯞꯄꯤ ꯂꯤꯁꯤꯡ 2 ꯆꯞꯄꯤꯗꯤ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯦ ꯀꯩꯅꯣ ꯌꯥꯝ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯦꯅ ꯀꯩꯝꯇ ꯑꯗꯨꯒ ꯑꯃꯥꯎꯟ ꯏꯁꯦꯕꯁꯤꯗ ꯍꯥꯏ ꯇꯥꯔꯦꯀꯣ ꯍꯟꯗꯛꯀꯤ ꯑꯩꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯑꯃꯥꯎꯟ ꯍꯥꯏ ꯇꯥꯔꯦꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ 2025ꯁꯤꯗ ꯁꯤꯒꯤ ꯑꯃꯥꯎꯟꯁꯦ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯑꯃꯥꯎꯟꯇꯣ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯩꯒꯤ ꯗꯤꯖꯥꯌꯔ ꯑꯃꯥꯎꯟꯗꯣ ꯑꯣꯏꯅ ꯍꯥꯏꯔꯁꯦꯕ ꯁꯤꯗꯀꯣ ꯑꯩꯅ ꯔꯦꯗ ꯀꯂꯔ ꯁꯤꯖꯤꯟꯅꯔꯦꯀꯣ ꯀꯩꯅꯣ ꯒ꯭ꯔꯤꯟ ꯁꯤꯖꯤꯟꯅꯕꯤꯌꯨꯀꯣ ꯑꯩ ꯒ꯭ꯔꯤꯟ ꯀꯥꯏꯗ ꯂꯩꯈ꯭ꯔꯅꯣ ꯈꯪꯗ꯭ꯔꯦ ꯗꯤꯖꯥꯌꯔ ꯑꯃꯥꯎꯟ ꯍꯥꯏꯅ ꯍꯥꯏꯔꯦꯕ ꯁꯤꯗ ꯑꯩꯅꯀꯣ
ꯗꯤꯖꯥꯏꯔ ꯑꯃꯥꯎꯟꯠꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯅ ꯇꯥꯟꯕ ꯉꯝꯒꯗꯕꯗꯣ ꯑꯩꯒꯤ ꯏꯟꯀꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯑꯅꯤ ꯇꯥꯟꯕ ꯑꯍꯨꯝ ꯇꯥꯟꯕ ꯀꯣ ꯍꯥꯏꯗꯤ 2 lakhs ꯇꯥꯟꯖꯕ 3 lakhs ꯇꯥꯟꯖꯕ 5 lakhs ꯇꯥꯟꯖꯕ ꯀꯣ ꯑꯩꯅ ꯉꯝꯒꯗꯕ ꯑꯃꯥꯎꯟꯠꯇꯣ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠꯁꯨ ꯂꯩꯇꯔꯦ ꯀꯩꯅꯣꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯃꯨꯛ ꯃꯆꯥ ꯃꯆꯥ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯇꯝꯕꯜꯁ ꯃꯆꯥ ꯊꯣꯛꯄꯁꯦ ꯑꯣꯟꯂꯥꯏꯟ ꯂꯩꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯇꯥꯡ ꯑꯃ ꯅꯪꯒꯦꯔꯥ ꯅꯪꯉꯣꯏꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯟꯗꯛꯀꯤ ꯑꯗꯨꯝ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗꯀꯣ ꯆꯍꯤ ꯍꯧꯒꯠꯂꯛꯄꯁꯤꯗ ꯇꯧꯕꯤꯌꯣꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯁꯦ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠꯁꯦ ꯂꯩꯕꯉꯩꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯁꯤ ꯋꯔꯛ ꯄ꯭लेꯁꯇ ꯊꯝꯃꯨꯀꯣ ꯋꯔꯛ ꯄ꯭लेꯁ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯖꯒꯥ ꯑꯩꯒꯤ ꯗꯨꯀꯥꯟꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯐꯝꯃꯦꯅ ꯈꯜꯂꯣ ꯗꯨꯀꯥꯟꯒꯤ ꯁꯥꯏꯠ ꯋꯥꯏꯠꯇ ꯀꯩꯗꯣ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯃꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯃꯐꯝ ꯆꯥꯗꯦꯅ ꯈꯜꯂ ꯇꯥꯔꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯂꯣꯀꯔꯗ ꯊꯝꯃꯨꯕ ꯁꯤꯁꯦ ꯌꯨꯝꯒꯤ ꯂꯣꯀꯔꯗ ꯊꯝꯕꯤꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯀꯣ ꯑꯗꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯁꯦ ꯄ꯭लेꯠꯁ ꯀꯔꯤ ꯀꯔꯥ ꯀꯩꯝ ꯂꯩꯇꯦꯅ ꯈꯜꯂꯁꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯞꯄ ꯌꯥꯏꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯆꯥꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯁꯦꯂꯦꯅꯥꯏꯠ ꯀꯩꯅꯣꯅꯤꯀꯣ ꯁꯦꯅ ꯍꯥꯞꯄꯦ ꯇꯨꯔꯃꯂꯤꯟꯁꯦ ꯁꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯗ ꯍꯥꯏꯗꯤ ꯑꯃ ꯍꯥꯏꯗꯤ ꯁꯨꯝ ꯀꯜꯂꯛꯄ ꯌꯦꯡꯁꯤꯟꯅꯕ ꯈꯣꯠꯆꯟꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦꯅ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯨꯀꯥꯟ ꯄꯔꯦꯡ ꯁꯥꯅ ꯐꯝꯃꯤꯟꯅꯔꯦꯅ ꯈꯜꯂꯁꯦ ꯈꯤꯇꯪ ꯈꯔ ꯑꯗꯨꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯁꯄꯣꯁ ꯑꯩꯒꯤ ꯄꯣꯠ ꯌꯥꯝ ꯁꯤꯠꯂꯦꯅ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯌꯦꯡꯁꯤꯜꯂꯛꯑꯦ ꯈꯣꯠꯆꯜꯂꯛꯑꯦ ꯀꯥꯏꯅ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯕ꯭ꯂꯦꯛ ꯇꯨꯔꯃꯂꯤꯟ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯀꯣ ꯕ꯭ꯂꯦꯛ ꯇꯨꯔꯃꯂꯤꯟ ꯑꯩꯅ ꯍꯟꯗꯛꯀꯤ ꯁꯦꯡꯒꯥꯎ ꯁꯦꯝꯕꯁꯨ ꯍꯥꯞꯄꯦ ꯕ꯭ꯂꯦꯛ ꯇꯨꯔꯃꯂꯤꯟꯅꯦ ꯕꯤꯁꯃꯨꯠꯅꯦ ꯀꯩꯅꯣꯅꯦ ꯍꯥꯞꯄꯦꯅꯀꯣ ꯑꯗꯨꯅ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯁꯤꯅ ꯑꯩꯒꯤ ꯋꯔꯛ ꯄ꯭लेꯁꯇ ꯀꯩꯗ ꯁꯨꯝ ꯊꯝꯕꯤꯌꯣ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯀꯩ ꯊꯝꯕ ꯌꯥꯒꯗꯒꯦ ꯋꯔꯛ ꯄ꯭लेꯁ ꯇꯦꯕꯜꯗ ꯀꯔꯤ ꯊꯝꯕ ꯌꯥꯒꯗꯒꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯅꯕ ꯈꯣꯠꯅꯕ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯄ ꯌꯥꯝ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯉꯁꯥꯏꯅ ꯍꯥꯏꯗꯤ ꯁꯤ ꯂꯩꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯟꯅ ꯂꯧꯅꯈꯤꯕ ꯄ꯭लेꯠꯇꯨꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯇꯧꯕꯤꯔꯣ ꯑꯃꯥꯎꯟꯠꯇꯣ ꯏꯌꯨꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯀꯩꯅꯣ ꯇꯧꯒꯗꯕ ꯑꯃꯥꯎꯟꯠꯁꯦꯀꯣ ꯇꯧꯕ ꯃꯇꯝꯗ ꯋꯤꯠ ꯐꯨꯜ ꯐꯦꯠ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯀꯣ ꯁꯤꯃ ꯂꯩꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯑꯗꯨꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯄꯤꯔꯥꯃꯤꯠꯁꯀꯣ ꯄꯤꯔꯥꯃꯤꯠꯁ ꯊꯝꯕꯤꯌꯣ ꯄꯤꯔꯥꯃꯤꯠꯁ ꯊꯝꯕꯤꯌꯣ ꯑꯩꯅ ꯅꯍꯥꯟ ꯃꯃꯥꯡꯗꯁꯨ ꯑꯩ ꯐꯅꯌꯥꯝꯗꯤ ꯁꯦꯌꯔ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯔꯥꯃꯤꯠꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯊꯝꯕꯩ ꯀꯥꯟꯗ ꯄꯤꯔꯥꯃꯤꯠ ꯊꯝꯕꯩ ꯀꯥꯟꯅꯁꯦ ꯑꯩꯈꯣꯏꯗ ꯂꯩꯅꯀꯣ ꯋꯥꯈꯜ ꯐꯠꯇꯕ ꯌꯥꯝ ꯈꯟꯕꯁꯦ ꯅꯦꯒꯦꯇꯤቭ ꯐꯤꯂꯤꯡꯁ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯕ ꯅꯦꯒꯦꯇꯤቭ ꯐꯤꯂꯤꯡꯁ ꯔꯤꯂꯤꯁ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯐꯔꯁ ꯊꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯨꯝ ꯐꯠꯇꯕ ꯁꯨꯝ ꯈꯜꯂꯒꯗꯤ ꯐꯠꯇꯕꯗꯣ ꯑꯣꯏꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯦꯅꯀꯣ ꯑꯗꯣ ꯅꯦꯒꯦꯇꯤቭ ꯐꯤꯂꯤꯡꯁ ꯔꯤꯂꯤꯁ ꯇꯧꯒꯅꯤꯀꯣ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯐꯩꯌꯦꯕ ꯄꯤꯔꯥꯃꯤꯠꯁꯦꯀꯣ ꯍꯦꯜꯊꯀꯤꯁꯦ ꯍꯥꯏꯗꯤ ꯇꯨꯝꯕ ꯌꯥꯗꯕ ꯀꯣꯛ ꯆꯤꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯏꯚꯟ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯀꯔꯤ ꯀꯔꯥ ꯑꯗꯒꯤ ꯏꯟꯁꯣꯝꯅꯤꯌꯥ ꯍꯥꯏꯔꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯇꯨꯝꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯁꯦ ꯑꯗꯨꯝꯕ ꯑꯗꯨ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯄꯤꯔꯥꯃꯤꯠꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯕꯦꯗꯔꯨꯝꯗ ꯊꯝꯕꯤꯌꯣ ꯄꯤꯔꯥꯃꯤꯠꯁꯦꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯑꯉꯥꯡꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜꯗꯨꯁꯨ ꯊꯝꯃꯣ ꯍꯥꯏꯅꯀꯣ ꯄꯤꯔꯥꯃꯤꯠ ꯃꯆꯥ ꯑꯃ ꯀꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯆꯥ ꯑꯣꯏꯔꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯗꯣ ꯌꯥꯝ ꯀꯩꯅꯣ ꯂꯩꯕ ꯉꯝꯗꯦ ꯂꯨꯄꯥ ꯆꯥꯝꯃ ꯆꯅꯤ ꯄꯤꯕ ꯃꯆꯥ ꯑꯃꯈꯛꯇꯪ ꯊꯝꯒꯦ ꯈꯣꯠꯀꯦꯅ ꯍꯥꯏꯔꯒꯗꯤꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯦꯟꯇꯦꯜ ꯀ꯭ꯂꯦꯔꯤꯇꯤꯅ ꯍꯥꯏꯔꯤꯁꯤꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯍꯟꯕꯗꯣ ꯍꯥꯏꯗꯤ ꯀ꯭ꯂꯤꯌꯔ ꯀꯣꯔꯁꯀ ꯊꯝꯃꯣ ꯀ꯭ꯂꯦꯔꯤꯇꯤꯒꯤ ꯑꯅꯤꯒꯨꯝꯕ ꯑꯗꯨꯝ ꯊꯝꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯀ꯭ꯂꯦꯔꯤꯇꯤꯒꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯗꯤ ꯀ꯭ꯂꯤꯌꯔ ꯀꯣꯔꯁꯅ ꯀ꯭ꯂꯦꯔꯤꯇꯤꯒꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯃꯦꯊꯤꯁꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯐꯣꯀꯁ ꯀꯣꯟꯁꯟꯇ꯭ꯔꯦꯁꯟꯁ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯉꯝꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯍꯥꯏꯇꯥꯔꯦ ꯈ꯭ꯔꯤꯁꯇꯜꯁ ꯄꯤꯔꯥꯃꯤꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯊꯝꯕ ꯑꯗꯨꯝ ꯌꯥꯏꯀꯣ ꯃꯦꯇꯜꯒꯤ ꯂꯩꯔꯁꯨ ꯌꯥꯏꯀꯣ ꯃꯃꯥꯡꯗ ꯂꯧꯈꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯀꯥꯟꯅꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤꯔꯥꯃꯤꯠꯀꯤ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯊꯝꯕꯤꯌꯣꯕ ꯍꯥꯏꯗꯤ ꯇꯦꯕꯜꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯃꯃꯥꯡꯗ ꯁꯦꯌꯔ ꯇꯧꯋꯦ ꯍꯥꯏ ꯁꯤꯒꯤ ꯃꯆꯥ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯗꯨꯝ ꯀ꯭ꯋꯥ ꯖꯇ꯭ꯔꯥꯁꯨ ꯌꯥꯝ ꯂꯧꯅꯈꯤꯕꯅꯦ ꯌꯥꯝꯅ ꯌꯨꯝ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒꯀꯣ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯁꯨꯝ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯇꯥꯔꯒ ꯌꯨꯝꯒꯤ ꯋꯥꯁꯇꯨ ꯀꯩꯀꯥ ꯕꯦꯂꯦꯟꯁ ꯇꯧꯅꯕꯅꯦꯀꯣ ꯑꯗꯣ ꯑꯩꯅ ꯄꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟꯗꯤ ꯇꯧꯈ꯭ꯔꯦ ꯁꯤꯅꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯋꯦꯅꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯖꯇ꯭ꯔꯥꯁꯦ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯍꯨꯜꯍꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯖꯇ꯭ꯔꯥ ꯁꯣꯏꯔꯕ ꯈꯪꯗꯦ ꯁꯤꯒꯤ ꯊꯣꯠꯁ ꯑꯃ ꯀꯔꯤ ꯑꯃ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯗ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯊꯝꯃꯒꯗꯤ ꯐꯕ ꯌꯥꯏ ꯈꯣꯠꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯔꯣꯠ ꯑꯃꯁꯨ ꯂꯩꯀꯣ ꯔꯣꯠꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯀꯣ ꯁꯤꯒꯤ ꯔꯣꯠꯁꯤꯁꯨ ꯊꯝꯕ ꯐꯩꯌꯦꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯒꯤ ꯀꯣꯔꯅꯔꯒꯨꯝꯕꯗ ꯑꯩ ꯈꯜ ꯂꯩꯔꯒ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯨꯒꯤ ꯔꯣꯠꯇꯣ ꯑꯗꯨꯁꯨ ꯐꯩꯌꯦꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯦꯅꯔꯖꯤꯁꯦ ꯕꯦꯂꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯃꯆꯥ 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 ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯑꯗꯨꯝ ꯃꯊꯪ ꯁꯦꯝꯃꯛꯀꯦꯀꯣ ꯊꯦꯡꯛ ꯌꯨ